Arambai Tenggol ki luching purel Korounganba Khuman na luchingba Arambai Tenggol ki team ama houjik ngaihak ki mamang pung 3 minute mangarom tabada Manipur ki Governor Ajay Kumar Bhalla ga Unanaba Raj Bhavan da Changkhre. Luching purel Korounganba Khuman na luchingba team adu gari ahumda Governor Unanaba changkhibani. Governor ga unaduna wari sanaba adu closed door meeting oibana houjik phawbagi oina kari wari sanari bagi haiba chapchana khangba ngamdri. Raj Bhavan ki geta aikogi paumi team ama ngaiduna houjik su leiri makha taba pau singgidamak TOMTV meeting taduna leibiu.